British Kwak Nungsiba Wari Tower of London Drive Kwak video sida adumbu taramna oxygen jabagal loinana ngasigi video se video atai degi khara khet nei Britain gi Tower of London da Kwak khara maruina Kwak taruk khak lei madubu British sing na hero ni haina khalli Kwak khara se later di Britain su lairoi mangki ni follow ikigani haina makoina thajei angak pani Britain gumba laiba ki mi singi wakhal lonsu asum noibra Tower of London da matam puna makta Kwak taruk lei makoi asina real da London ngak li bani haina makoina thajei makoina masima su khalli Tower of London gi Kwak sing asina pai duna chat kraba natraga si kraba adu arabadi Britain su aroiba mikup pungja lak pa hai base soiti hana dagi hona London gi mapam khuding mayang Kwak haidasi aduga maitei Kwak makhal ani gi Kwak ase uba phangi mayang Kwak haibana ekoi gi mangakta muraga masa khara ngaurap tawbudo aduga haujiki matamdana mapam khuding Britain da Kwak uba thoine phangdri adubu Tower of London da Kwak kharadi asum lei permanent lei lairibam asigi maramdi Britain gi Tower of London da Kwak khara ase British government yokpani phajana yengsin thijinduna thambi Kwak amagi rank makoi gi army amagi rank ka chap mane Tower of London da lairiba Kwak amagi attestation card for the issue tawi aduga Kwak adugi ludaba ବ୍ୟବହାର haibdi Kwak amana Kwak amade chikhaiba ka urabadi madugi card ado dismiss tawbi ai Kwak khara se seba tawnaba yengsinaba officer amasu appoint tawduna thamli magi ming Raven master kawi haiba Kwak taruk asigi masa khara kaktuna thammi yamna lapna natraga wangna paiba ngamdana adubu Kwak sing asigi thak royal guest amadigi heli amadi makoi gi chana thakna basu royal family gi mi singumna bijai pithaki makoi gi senabagi damak servants amadi laifamsu saduna lei samna hairabada Tower of London da Kwak taruk ase royal family gumna lairibani makoi leite adi makoi leibana London su leibani haina yamna kanna thaji British singna haujik wahangdi kari maramna Britain na asumna khanki bano amasung Kwak sing ase yokli bano masigi background history leibra yes masigi background wari amalai matam koina gi mangda Britain da brain the bless ko buning thoma palamme magi masak phajabi machala musulairam mingna brain wen kawi ningthau asina machala sibu Ireland gi ningthau Methodist ko ba amada luhongbi ki luhongbagi maramdi laibak ani asigi marakta mari phanaba sinbani adubu laibak thibadi relation phabagi mahutta yamna phattaba maramama oikre masi karam nano haibada nupi asigi poktaba manau nupa ama leirame mingna Epenson kawi mana hai luhongba asida machegi haibadi magi machi asigi apamba yaudi akan bana hongbi bani aduna magi nupa oidoriba ningthau adu gi apamba sagol mana thangna tilanduna paralysis ohenki masida Ireland gi ningthau Methodist mai kana shauki ningthau brain na yamna themjin jaduna sagol adugi mahutta atoppa sanalik paisa piduna lohong badu loidi loisan kre adubu Methodist ki thanungi mai adudi mutlamte mana sahajadi brain wen bu pukhraga yamna ot nei birami maharani oibudi thamkisi servant kumna tabak suhalli nukti gi phubi jaibi plus chakhum da phau changhandi adumakpu makhoini gi macha amadi leiki mingna gorn korame mapuroi bagi sathiraba miot minai khangba waraktuna sahajadi ase sterling ko ba uchek ama sillaga mangonda chithi ama puhalaki iraga mapa amasu mayamba de yohanki mayamba na masigi paw asigi matungda samudra lambi da force puduna chatki airline da thungki amasung attack tawki English forcing mapangal kalami adubu asoiba amana maramoiduna lando mokoi ngamkidre English ningtho brain wen su sikre Sahadia jadi asisu nungai taduna suicide tokle inter war aduda mioi taret khakta hingauki force taret khakta British ki makoi duda ningthawsina roiba dairam ki aibu Ireland da phumbi ganu aigi kok puduna satlo England da aduga phumbiyo asumna makoi taret aduna puraklaga angauba chingmai amada phumki bani madugi phumpham aduda ngasi gi Tower of London ase saki bani hai source ki matungina mapam sida ningthau brain gi kok phumli magi kok phumba numitagi mapam sida Kwak mangak muba masa tai ngauba type ki Kwak ase laktuna leiba hoki Raven
kawi mukhoy ase raven haibadi jungle gi kwak kawi aduga hairiba mafam sida maral leiba mi phasi to pham su oiki kharani britain gi wari gi matungina mafam sida maral leitaba mi hat patarabadi kwak singa se tumin na nungai taba phongdok tuna lei aduga maral leiba mi hat labadi kwak singa asi padugi makok phaw jik tu chai britain ti amna tha jara bawari ni masi ngasi su tha jari second world war matamda german na britain da haibadi london de amna sathina bombing akan batauki amasung london phajara chahen ki kwak singa so kharasi ki amasung kwak amatelem hoki matamda winston churchill na yamna kana honodana kwak singa se hanna yok naba khona khibani hai masini khoigi britain gi tower of london da yok iba kwak ki wari mase british na yamna kana thajari bawari ni ekhoina di khangdi mase website ta phanglu wari ni so channel sibu subscribe to biramuko thank you for watching